JFG na ngarang ahing nong yaidagi chatharakliba pung ni funipan gi general strike asibu sawatladuna Kwakaitel traffic island mamangda miyamna lambi thingbagi Khongjang changsinkhre security force na tear gas cell Kappada Khongjangloi ama Sokle general strike asige manung channa ngasi namityung bapung tarani thoi makhairom taba duwaida kaisampat maikai dagi tedim lambi da haitharakpa kuntra hundoi suba sam rifles ki commander na luchingba khongbu amadi Kwakaitel traffic island mapa yaurakpada miyamna makhatana chatana bagari thingkhe security force ki maikai dagi gari khamlamdana thongna bahotnarakpadagi Khongjangloi singna gari da nungna thajinba amadi wana kansankhe maduda security force ki maikai dagi tear gas cell round mangarom kaptuna Khongjangloi sing adu tankhaikhe thodo aduda khoizumandagi khundrakpam arnold kauba masagi chahi kunrom suraba Khongjangloi ama makhongda sokpadagi Kwakaitel da laiba asian hospital da pukhatkhe nakalamarom da Kwakaitel dagi khagempali taba lambi ki ngana pithong mapada Khongjangloi singna lambi thingjinduna akanba Khongjang changsinkhe no NRC no census JFG gi general strike sabutli haiba kholau sing laukhe